Hi everyone. Ngasi se December January ki garden update am tau se ka. Adina tha amuk se koi garden phajana sinaru dre. Tin gi gai su khar param do male to dina yeng se si se lai garden. Terrace yo garden gi update yeng na se sida comment tha gi do ningsing amaroi. Sida comment thare sawaidana agi strawberries lay ko ibra sida aduga makha kai sumdai sida isi yam do jane sida ting no man bi kar kang jan le kai no ne sida bi lay mapan sagale idu somdana teno to morok ke ke nam lay ko adu su yeng hala ke am tor ga agi am chawraba changam draba pambi silo sogri silo sogri to bodagi agi pambi macam khara so hat tore ma yam nuaite aduga sidana agi pumpkin se disappointment amane handak ai mathang manau thar maram zo hairake sidana kale layer sida kobi mana and sum amam tori yengse ka December to January ki garden update khamin ji me deep sana successful hoye ko pambi mapan luk lay do ama shire adagi si pali myam je si amale sum do myam pali charong yam pali ai se khamen ja ya de still yung gi cha ro tha ni ko le sida le khachau to pa je bra aduga sida le hik baloi ne yar ka do ma le si le main to ga sum du myam le manau mar sida u do ya mai to ga si matang kang jan gre maram je khang de ke do bai no na aduga mutai se myam pa li ko mi ko adu dina khamen je thau hai ne maram di tin yam ta ga le ko yo ne si tai je si ai neem oil chai le pura pure organically aine ke tha ja bane ba still mujhe ke yam tin yam ta ga le du dina market ta phang ba khamen je fertilizer duga insecticide yam chai hai dina tha ba ngam dina san thang tha jo hai yo sina khamen gi story success story ne hai ninge pammi ma pan dagi ni pan muktang le hore sina aini na han guess to ngam bra hang gi do kanu da momang gi video da guess yam bhajan to na ni yam strawberry ne ko chile pambi manga muk tha ba ne uchi na zabra ge nom ji to yi ba se sile se yam pa le mulak khidau diwali pan sari pan bi ne pa le de these are my strawberries January da di naksanga ga ready ho do male ko sizu do yai hai khale mathang da na sigize mayam to anyam pam so ra mo kam le ga cha ya do adu tonga na khar tha do pu da gi ma je kha pha ma le na te tari to pa yi ngala ke ba sungjal la lai bu khar so yawe si na nushi nung sa phang ba adu ga yam no pa le sigize kawai do du munde cherry tomatoes mulle ko ura sigi cherry tomatoes mulle sida ju pa le mayam pa le sida pa le yaman gi nun sa bang ngam do man de som de ju nduga soin to ga cherry tomatoes le pambi jam chau thu man to ga gi umorok se siru ra ba ne almost siru ra ba ne kathale ko mai mana na am je ro han du mai to kathale ba nduga anda sigi jam hingala ko ne अदुगना cherry tomato से खंदे मथंग थागरा थागरा ना यामनी पाले आइगी आइना खर नुआइ जतबा गना यामने एफर्ट थादरगा थारगा सिगी केनो तेनोमान भी हगरा तेनोमान भी खरा दि पालगा याम कना कहता है हार्वेस्ट होबा गम दे मासे एकदम कंजला सुंजला कंजंगे कइनो मरम खंदे अदुदना तेनोमान भी जाई मथंग द था दो मानदे खंदे येंगे सले मना जिजु याम कन कंजले
ꯕꯦꯡꯒ꯭ꯂꯣꯔꯗꯗꯤ ꯁꯨꯛ ꯌꯥꯝꯗꯤ ꯀꯦꯟꯁꯟꯐꯝ ꯊꯣꯛꯇꯕꯅꯦ ꯀꯩꯒꯤꯅꯣ ꯇꯤꯟ ꯇꯥꯏꯔꯥ ꯀꯩꯒꯤꯅꯣ ꯁꯤꯅ ꯎ ꯃꯣꯔꯣꯛ ꯄꯥꯝꯕꯤꯗꯣ ꯑꯃꯨꯛꯀ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯄꯥꯜꯂꯦ ꯆꯥꯕ ꯉꯝꯗꯔꯦ ꯎ ꯃꯣꯔꯣꯛ ꯆꯥꯅꯤꯡꯕ ꯂꯩꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯕꯦꯡꯒ꯭ꯂꯣꯔꯗ ꯑꯩꯈꯣꯏ ꯆꯥꯉꯝꯗ꯭ꯔꯦ ꯁꯤꯅ ꯑꯩꯅ ꯎ ꯃꯣꯔꯣꯛꯅꯦꯅ ꯊꯥꯔꯒ ꯅꯠꯇꯦ ꯗꯂꯦ ꯆꯤꯂꯤꯅꯦꯅ ꯊꯥꯔꯒ ꯄꯥꯝꯕꯤꯗꯣ ꯂꯥꯁꯇ ꯍꯦꯂꯄꯤꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯄꯥꯜꯂꯤꯁꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯁꯨ ꯃꯈꯥꯗ ꯃꯌꯥꯝ ꯍꯦꯂꯄꯤꯅꯣ ꯄꯤꯖꯥꯗꯒ ꯍꯥꯞꯄꯗꯣ ꯌꯥꯝ ꯊꯥꯕ ꯃꯣꯔꯣꯛꯇꯨꯅꯦ ꯁꯤꯒꯤꯁꯦ ꯃꯀꯨ ꯌꯥꯝ ꯊꯥꯔꯒ ꯈꯤꯇꯪ ꯁꯦꯟꯇꯛꯀ ꯇꯧꯕꯗꯣ ꯄꯤꯀꯜꯒ ꯇꯧꯕꯗꯣ ꯑꯗꯨꯒꯤꯗꯣ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯄꯥꯜꯂꯦ ꯍꯦꯂꯄꯤꯅꯣ ꯁꯤꯅ ꯅꯍꯥꯟꯒꯤ ꯂꯩꯍꯥꯎ ꯃꯣꯔꯣꯛ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏꯔꯛꯄꯗꯣ ꯌꯥꯝ ꯀꯟꯅ ꯁꯥꯕꯗꯤ ꯑꯣꯏꯗꯦ ꯃꯣꯏꯁꯦ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯔꯛꯄꯗꯗꯤ ꯌꯥꯝ ꯁꯥꯏꯒ ꯍꯥꯏꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯀꯟꯅ ꯁꯥꯕ ꯑꯣꯏꯗꯦ ꯁꯤ ꯚꯦꯔꯥꯏꯇꯤ ꯇꯣꯉꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯄꯔꯄꯜꯁꯦ ꯑꯗꯨꯒ ꯁꯤ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤ ꯑꯃꯅ ꯃꯩꯇꯩ ꯃꯣꯔꯣꯛ ꯑꯩꯈꯣꯏꯒꯤ ꯗꯗꯥꯝꯅ ꯄꯤꯕꯤꯔꯛꯄꯅꯦ ꯍꯥꯏꯕꯗꯣ ꯃꯩꯇꯩ ꯃꯣꯔꯣꯛ ꯌꯥꯝ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯒꯤꯁꯦ ꯐꯖꯅ ꯀꯦꯃꯦꯔꯥꯗ ꯎꯕ꯭ꯔꯥ ꯎꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯗꯨꯅ ꯁꯤꯁꯨ ꯐꯖꯅ ꯄꯥꯜꯂꯦ ꯃꯩꯇꯩ ꯃꯣꯔꯣꯛꯁꯤꯗꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯣꯏꯅ ꯆꯤꯛꯑ ꯆꯥꯕꯁꯨ ꯌꯥꯏꯀꯣ ꯑꯍꯟꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯌꯨꯝꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯎꯅ ꯄꯥꯜꯂꯦ ꯁꯤ ꯁꯛꯁꯦꯁ ꯁ꯭ꯇꯣꯔꯤꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯃꯣꯔꯣꯛꯁꯦ ꯍꯟꯗꯛꯇꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯗꯦꯕꯤꯗꯣ ꯁꯋꯥꯏꯗ ꯆꯔꯣꯡ ꯌꯥꯝ ꯄꯥꯜꯂꯝꯕꯅꯦꯕꯀꯣ ꯁꯤ ꯍꯥꯟꯅ ꯄꯥꯜꯂꯝꯕꯒꯤ ꯃꯁꯥ ꯂꯩꯔꯤꯁꯦ ꯁꯤ ꯊꯨꯗꯦꯛꯈ꯭ꯔꯅꯤ ꯁꯤ ꯄꯥꯜꯂꯝꯕꯒꯤ ꯃꯁꯥꯅꯤ ꯊꯨꯗꯦꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯥꯏꯁꯦ ꯀꯩꯅꯣ ꯗꯣꯔꯃꯦꯟ ꯑꯣꯏꯔꯨꯔꯦ ꯊꯥ ꯑꯃ ꯑꯅꯤꯃꯨꯛꯀꯣ ꯄꯥꯜꯂꯝꯃꯒ ꯑꯗꯨꯗꯩ ꯑꯃꯨꯛ ꯀꯥꯈꯠꯂꯦ ꯁꯣꯝꯗ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯃꯄꯥꯟ ꯁꯥꯒꯠꯂꯛꯑꯦ ꯑꯩꯅ ꯈꯪꯕ ꯃꯥꯏꯁꯦ ꯆꯕꯨꯟ ꯄꯥꯟꯕ ꯃꯥꯜꯂꯦ ꯊꯥ ꯑꯃ ꯑꯅꯤ ꯁꯤꯗ ꯄꯥꯜꯂꯝꯃꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯀꯥꯈꯠꯂꯦ ꯊꯥ ꯑꯃ ꯑꯅꯤ ꯁꯥꯡꯅ ꯄꯥꯜꯂꯅꯤ ꯈꯔ ꯀꯥꯈꯠꯂꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯧꯗꯧ ꯃꯥꯜꯂꯦ ꯗꯦꯕꯤꯁꯦ ꯆꯍꯤ ꯀꯌꯥ ꯍꯤꯡꯖꯥꯠꯅꯣꯗꯤ ꯈꯪꯗꯦ ꯍꯟꯇꯛꯅ ꯑꯍꯥꯟꯕꯅꯦ ꯑꯩ ꯌꯦꯡꯉꯅꯤ ꯁꯤꯅ ꯃꯣꯔꯣꯛ ꯇꯦꯛꯄ ꯀꯣꯠꯅꯕ ꯃꯣꯔꯣꯛ ꯃꯦꯠꯄ ꯀꯣꯠꯅꯕꯅꯦꯅ ꯊꯥꯔꯨꯕꯗꯣ ꯊꯥ ꯑꯃꯃꯨꯛꯁꯦ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯍꯤꯡꯒꯣꯜ ꯀꯣꯏꯔꯨꯗ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯂꯣꯏꯅꯃꯛ ꯃꯄꯥꯟ ꯁꯥ ꯂꯩꯔꯝꯃꯦ ꯁꯤꯁꯨ ꯃꯄꯥꯟ ꯁꯥ ꯂꯩꯔꯝꯃꯦ ꯁꯤꯅ ꯑꯩꯅ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯆꯥꯅꯕꯅ ꯊꯥꯈꯤꯕꯅꯦꯕ ꯄꯥꯜꯂꯛꯑꯗꯤ ꯃꯥꯒꯤ ꯄꯤꯁꯇꯣ ꯃꯔꯨ ꯀꯩꯀꯩ ꯀꯥꯡꯁꯣꯏꯗꯒ ꯊꯥꯛꯑꯁꯨꯀꯣ ꯁꯤ ꯑꯃ ꯄꯥꯟꯕ ꯍꯧꯔꯦ ꯃꯥꯒꯤ ꯁꯤꯁꯦ ꯊꯥꯔꯨꯕꯅꯤ ꯁꯤꯗ ꯑꯩꯒꯤ ꯎꯃꯣꯔꯣꯛ ꯑꯃ ꯂꯩꯔꯝꯕꯅꯦ ꯇꯤꯟ ꯇꯥꯔꯦ ꯁꯤꯒꯗꯧ ꯃꯥꯜꯂꯦ ꯁꯤꯃꯗꯤ ꯁꯤꯅ ꯑꯩꯈꯣই ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯣꯔꯣꯛ ꯑꯀꯪꯕ ꯂꯩꯅꯩꯗꯅ ꯕꯖꯥꯔꯗꯒꯤ ꯑꯗꯨꯏꯗꯣ ꯃꯔꯨ ꯊꯥꯖꯤꯜꯂꯒ ꯌꯦꯡꯕꯅꯦ ꯌꯦꯡ ꯇꯥꯔꯦ ꯀꯩ ꯃꯣꯔꯣꯛꯅꯣꯅ ꯁꯤꯒꯤꯁꯦ ꯍꯧꯔꯛꯑꯦ ꯐꯖꯅ ꯁꯤꯒꯤ ꯎꯃꯣꯔꯣꯛꯁꯦ ꯈꯪꯗꯦ ꯁꯤꯁꯨ ꯇꯤꯟ ꯇꯥꯏ ꯌꯥꯝꯅ ꯇꯤꯟ ꯌꯥꯝ ꯇꯥꯒꯜꯂꯦ ꯑꯗꯨꯗꯨꯅ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯣ ꯍꯤꯡꯉꯛꯑꯗꯤ ꯌꯦꯡꯉꯒꯦ ꯁꯤꯒꯤ ꯑꯩ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯄꯝꯀꯤꯟꯁꯦ ꯑꯩ ꯄꯝꯀꯤꯟ ꯊꯥꯔꯔꯣꯏ ꯁ꯭ꯄꯦꯁ ꯌꯥꯝ ꯆꯪꯉꯦ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯟꯗꯅ ꯈꯣꯠꯇꯅ ꯀꯩꯀꯩ ꯇꯧꯔ ꯑꯗꯣ ꯂꯥꯁꯇ ꯄꯝꯀꯤꯟ ꯑꯅꯤ ꯈꯛꯇꯪ ꯐꯪꯉꯦ ꯑꯃꯗꯤ ꯍꯦꯛꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩ ꯄꯤꯛꯇꯣ ꯄꯤꯛꯑꯦ ꯑꯩꯅ ꯊꯥꯔꯨꯕ ꯚꯦꯔꯥꯏꯇꯤꯁꯤꯅꯕꯨꯗꯤꯅꯦꯕꯀꯣ ꯑꯄꯤꯛꯄ ꯚꯦꯔꯥꯏꯇꯤ ꯊꯥꯔꯨꯕꯅꯦꯕ ꯄꯤꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩ ꯃꯇꯨꯡꯗꯗꯤ ꯄꯝꯀꯤꯟ ꯊꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯃꯅꯀꯣ ꯑꯩ ꯊꯥꯔꯛꯀꯦ ꯇꯨꯒꯦ ꯇꯧꯋꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤ ꯆꯥ ꯉꯝꯗ꯭ꯔꯦ ꯁꯧꯒ꯭ꯔꯤ ꯋꯥꯡꯃꯟꯈ꯭ꯔꯦ ꯁꯧꯒ꯭ꯔꯤꯅ ꯇꯧꯔꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯈꯣꯡꯗ ꯊꯥꯔꯨꯕ ꯃꯌꯥꯡꯇꯣꯟꯁꯤꯡꯁꯤꯁꯨ ꯆꯥꯎꯈꯠꯂꯛꯇꯔꯦ ꯅꯨꯡꯁꯥ ꯐꯪꯗꯕꯗꯒꯤ ꯑꯗꯨꯗꯒꯤ ꯁꯧꯒ꯭ꯔꯤꯅ ꯇꯧꯔꯒ ꯇꯤꯟ ꯇꯥꯁꯜꯂꯛꯄꯗꯒꯤ ꯁꯤꯗ ꯎ ꯃꯣꯔꯣꯛ ꯊꯥꯔꯨꯕꯗꯁꯨ ꯄꯠꯂꯤꯔꯥ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯎ ꯃꯣꯔꯣꯛ ꯑꯁꯦꯡꯕ ꯌꯥꯝ ꯊꯥꯅꯤꯡꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯂꯣ ꯁꯧꯒ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯇꯩ ꯀꯩ ꯂꯩꯔꯤ ꯑꯁꯣꯝꯗ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯀꯦꯜ ꯃꯔꯨ ꯍꯨꯟꯖꯤꯟꯒꯦꯅ ꯇꯧꯕꯗꯣ ꯀꯦꯜ ꯐꯅꯌꯥꯝ ꯆꯥꯎꯈꯠꯂꯦ ꯁꯤ ꯈꯔ ꯇꯠꯇ ꯌꯥꯔꯣꯏ ꯃꯔꯛ ꯃꯔꯛꯇꯀꯣ ꯅꯠꯇ꯭ꯔꯗꯤ ꯄꯥꯝꯕꯤꯁꯦ ꯆꯥꯎꯕ ꯌꯥꯔꯔꯣꯏ ꯑꯗꯨ ꯀꯦꯜꯅꯦ ꯑꯩꯒꯤ ꯀꯣꯕꯤ ꯃꯅꯥ ꯑꯗꯨꯝ ꯍꯤꯡꯉꯤ ꯐꯖꯅ ꯌꯥꯝ ꯐꯖꯅ ꯂꯩꯔꯤ ꯑꯁꯤꯗ ꯇꯤꯟꯅ ꯆꯥꯊꯣꯛꯄꯗꯤ ꯈꯔ ꯌꯥꯎꯔꯦ ꯑꯩꯅ ꯍꯥꯏꯗꯤ ꯊꯥ ꯑꯃꯨꯛ ꯌꯥꯝ ꯀꯟꯅ ꯀꯦꯌꯔ ꯂꯧꯔꯨꯗ꯭ꯔꯦꯕꯀꯣ ꯃꯔꯝꯗꯤ ꯀꯦꯌꯔ ꯂꯧꯗꯕꯩ ꯃꯔꯝꯁꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯆꯪꯉ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯈꯪꯉꯅꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯌꯥꯝꯅ ꯂꯥꯏꯌꯦ ꯃꯥꯁꯦ ꯊꯥꯕ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯉꯗꯤ ꯊꯥꯕꯤꯌꯣ ꯀꯩꯅꯣ ꯒꯝꯂꯥꯒꯨꯝꯕꯗ ꯇꯔꯅꯤꯞꯅꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯐꯖꯅꯁꯨ ꯍꯧꯒꯠꯂꯛꯑꯦ ꯑꯩ ꯌꯦꯡ ꯇꯥꯔꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯇꯔꯅꯤꯞ ꯊꯥꯕꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯁꯤꯁꯤꯅ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯝ ꯆꯥꯎꯕ ꯒ꯭ꯔꯣ ꯕꯦꯛ ꯑꯃꯗ ꯀꯝꯄꯣꯁꯇꯤꯡ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯅ ꯐ꯭ꯔꯨꯠ ꯇ꯭ꯔꯤ ꯑꯃ ꯊꯥꯅꯤꯡꯉꯦꯕꯀꯣ ꯒ꯭ꯋꯥꯚꯥꯒꯨꯝꯕ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯄꯤꯡ ꯀꯂꯔꯒꯤ ꯒ꯭ꯋꯥꯚꯥ ꯁꯟ ꯆꯥꯎꯕ ꯑꯃꯈꯛ
ꯄꯥꯝꯕꯤ ꯑꯃ ꯂꯩꯍꯧꯋꯦꯕꯀꯣ ꯍꯧꯖꯤꯛ ꯄꯥꯝꯕꯤꯗꯨꯗꯤ ꯆꯥꯎꯔꯦ ꯃꯥꯁꯦ ꯒꯨava ꯁꯪ ꯆꯥꯎ ꯄꯥꯜꯂꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯗ ꯊꯥꯗꯣꯛꯅꯤꯡꯕ ꯆꯥꯎ ꯄꯥꯝꯕꯤꯗꯣ ꯆꯥꯎꯈꯠꯅꯕ ꯈꯔ ꯌꯥꯝ ꯄꯥꯜꯂꯛꯅꯕ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯡꯉꯒ ꯂꯩꯗꯅꯕꯅ ꯀꯣꯔꯤꯌꯦꯟꯗꯔ ꯀꯩꯀꯩ ꯈꯔ ꯊꯥꯖꯜꯂ ꯊꯝꯃꯦꯔꯣ ꯍꯥꯟꯅ ꯁꯤꯅ ꯃꯤꯟꯠ ꯂꯩꯔꯦꯀꯣ ꯄꯣꯠꯄꯨꯗꯤ ꯑꯗꯨꯝ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯦ ꯁꯨꯝ ꯆꯥꯎꯈꯠꯂꯛꯑꯦ ꯂꯩꯔꯦ ꯌꯥꯝꯗꯤ ꯁꯪꯉꯦ ꯑꯗꯨꯏꯗꯨꯅ ꯅꯨꯡꯁꯥꯒ ꯌꯩꯔꯛꯄ ꯀꯥꯟꯗ ꯀꯩꯅꯣ ꯇꯧꯋꯦ ꯃꯈꯥꯒꯤ ꯔꯨꯝꯗꯣ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯕꯦꯗꯔꯨꯝꯅꯦꯕ ꯃꯈꯥꯒꯤ ꯔꯨꯝꯗꯣ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯦ ꯁꯥꯒꯠꯂꯛꯇ꯭ꯔꯦ ꯁꯤ ꯂꯩꯔꯦ ꯑꯁꯤ ꯏꯁꯤꯡ ꯇꯤꯜꯍꯧꯅꯦ ꯅꯍꯥꯟ ꯍꯦꯛꯇ ꯉꯥꯏꯔꯤ ꯑꯃꯨꯛ ꯆꯥꯎꯈꯠꯂꯛꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯁꯤꯒꯤꯁꯤꯅ ꯀꯃꯟ ꯇꯤꯜꯍꯧꯗꯣ ꯁꯤ ꯊꯥꯔꯨꯅꯨ ꯃꯌꯥꯝ ꯃꯣꯏ ꯁꯥꯝꯕꯔ ꯑꯅꯤꯌꯟꯒ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯔ ꯑꯩꯅ ꯊꯥꯕꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯌꯥꯝ ꯀꯟꯅ ꯍꯧꯗꯦ ꯐꯖꯅ ꯁꯤꯗ ꯂꯩꯔꯦ ꯑꯩꯅ ꯇꯣꯉꯥꯟ ꯊꯥꯔꯨꯕ ꯀꯣꯕꯤ ꯃꯅꯥꯁꯤꯡꯗꯣ ꯑꯁꯤꯅ ꯀꯩꯅꯣꯅꯦ ꯀꯔꯤꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯁꯤꯁꯨ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯂꯩꯌꯦꯕ ꯑꯗꯨꯒ ꯁꯤꯃꯒ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯈꯔ ꯌꯥꯝ ꯆꯪꯉꯦ ꯑꯗꯨ ꯁꯤꯅ ꯀꯩ ꯃꯥꯜꯂꯦ ꯌꯦꯟꯗꯦꯝꯗꯣ ꯃꯆꯥ ꯀꯣꯛꯑꯦ ꯃꯆꯥ ꯆꯣꯡꯊꯣꯔꯦ ꯍꯥꯏꯗꯣꯏꯔꯥ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯅ ꯅꯨꯡꯁꯥ ꯌꯥꯝ ꯀꯟꯅ ꯆꯪꯗꯕ ꯄꯣꯠꯁꯤꯡꯗꯣ ꯊꯝꯕꯗ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟ ꯗꯦꯠ ꯏꯁ ꯏꯠ ꯍꯟꯗꯛꯀꯤ ꯒꯥꯔꯗꯦꯟ ꯑꯞꯗꯦꯠꯅꯤ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯈꯔ ꯇꯤꯟ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯤꯝ ꯑꯣꯏꯜ ꯈꯔ ꯆꯥꯏꯁꯜꯂꯒ ꯍꯟꯗꯛ ꯀꯩꯅꯣ ꯃꯌꯥꯝ ꯇꯥꯔꯤꯁꯦ ꯁꯤꯁꯤꯡꯁꯦ ꯈꯔ ꯐꯍꯜꯂꯀꯥꯟꯗ ꯑꯃꯨꯛ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯀꯩꯀꯩ ꯄꯥꯜꯂꯦꯅ ꯐꯖꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯀꯩ ꯊꯥ ꯌꯥꯏ ꯑꯩꯈꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕꯅꯤ ꯑꯗꯨꯏꯗꯨꯅ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯅꯤꯄꯨꯔꯒꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕꯅꯤꯅ ꯁꯤꯗ ꯁꯨꯝ ꯃꯩꯇꯩ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔ ꯌꯦꯡꯕꯅꯦ ꯑꯗꯨꯗꯨꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯀꯩꯀꯩ ꯊꯥ ꯌꯥꯏꯅ ꯁꯤ ꯌꯥ ꯕꯥꯏ